Loyalam E-PAO tabiriba khudingmakpu Hitrom Susmitana ayuki pau pizari ahanbada marueda headline. Sakangdaba singna faduna pukhibi Manipurdagi Nupi Macha ama Mumbaidagi Kankhre. Kakwadagi Sangita misigi matangda mapamgi miyoshingna phongdokleba wafam adu yumpham yaudabani haina JAC na phongdorakli. Kamdom district ki Chadongda chingmi tami punna Ningol Chakoubagi thauram pangthokre. Pau sandokna pizari. Sakangdaba singna faduna pukhibi Manipurdagi Nupi Macha ama Mumbaidagi Kankhre. Sakangdaba singna faduna pukhiba chahi nauribi Nupi Macha ama Manipur police na Mumbai police ki matenga loinana Navi Mumbaidagi rescue tawba ngamlei. Loinana case asida chenaba miyoi ama fare hari. Police tagi phongba pau amana hai sakangdaba singna faduna purubadagi rescue tahorabi Nupi Macha adu Thobal district ki manung chana laiba mafam amadagini. Thaudok aduga mari lenena Assamgi Kasar district ki manung chana laiba Ziri Dibong Kunaudagi Laistram Sanathoi Koba nupa ama fagatki. Adubu makhatana thizin humjinbagi thabak chathabada miyoi adugi asengba maming Abdul Manab Chowdhury kawi. Mahak Jiri Gat Vazigicha Part 1 dagini haiba khangba ngamkhibani hari. Yaripoki SDPO na luchingba Manipur Police ki team amaga loinana Mumbai Police ki matenga loinana Nupi Macha adu Uran Police Station gi manung chana laiba Navi Mumbai gi Jasai dagi rescue toba ngamkhibani hari. Kakwadagi Sangita misigi matangda mapamgi miyoshingna phongdokleba wafam adu yumpham yaudabani haina JAC na phongdorakli. Haukiba September thagi tang mapantara adwaidagi kakwada thokiba laibak thiba thodok aduna maram oiraga laikhidabani haiba kakwa narem laikadagi Sangita amasung mahaki puknungda leriba angang laikhidaba adugi matangda Sangitagi mapamgi miyoi kharana mediada handak phongdoklakhiba wafam adu yumpham yaudaba aranba wafamni haina laikhidrabi narem ombi Sangitagi misigi matangda JAC adugi component body shingi miyoshingna Manipur Press Club ki Kobru Hall da Paumishinga Unabada Amada Phongdokre. Paugi mifam aduna saruk yakiba wangangloi amana haikibada Naurem Ongbi Sangita amasung mahake puknungda leriba angang laikhidaba aduga mari leinana lengaka JAC ga wari sanabada laikhidrabi Sangita gi mapamgi miyoshing amasung uripok apunba loop yauna wakhal tamina khibani. Adubu mapamgi miyoshing na media da phongdokhiba wafam adu chap chaba khudam changdam leirabadi puthokpira u. JAC da hotna khibasing aremada tahanaba manba mawongda miyamda phongdorakpa asi laibak thibani. Punna lenga kayamina kiba wafam ama nauhongno na phongdoktuna miyamda chamamnaba pohanba asi maram chade haina so phongdokhi. Kamjom district ki Chadongda chingmi tami punna Ningol Chakoubagi thauram pangthokre. Indigenous Peoples Forum Manipur na sinduna chingmi tamigi Ningol sing punna Ningol Chakoubagi thauram ama ngarang Kamjom district ki manungda laiba Indigenous resort ama oiriba Chadong New City da ngarang pangthokre. Ching tam anigi marakta nungsinabagi mari hena chechilhanaba amati maitai da mayum pankhiba chingmi Ningol sing amadi ching da mayum pankhiba maitai Ningol sing bu ikai khumnaduna pangthokiba ching tam Ningol Chakoubagi thauram aduda Ukhru Kendragi MLA Ramuiva masamak saru yakhi. MLA Ramuivana hai Ningol Chakouba kumai asi malemgi mafam amatada leitaba yamna unique oiba kumai amani. Mayum pankraba mache machal singbu mabung mapasingna Chakouduna samin thapmin naraga angamba khudol sing mache machal sing da tamba asigumba natki oiba fajakraba kumai asina tangkhul amasung maitai furup anigi marakta hena natki achepa mari thambangam lagani. Amadi mamangai gi matamda community anigi marakta lainaramba mari adu amuk hena semgat ngamlagani haraduna asigumba punna Ningol Chakoubagi thauram asi chahi khudingi pangthoksi hainasu apil tawki. MLA Ramuivana mahaki pokminaba iche animak maiteida mayum pali aigi imung manung ayamba tampaki miyoshinga yamna naknaba mari leinei. Adum oinamak chahi amagi manungda amuktang pangthokpa Ningol Chakouba asina mabung mapa oibagi achetpa mari thambata natana asigumba fajaraba natki khumai asi malemgi mafam amatada leiramloi. Ngasi Ningol Chakoubagi thauram pangthokliba mafam asi Manipur lengaki Department of Tourism na afaba mawongda semgat sagat piduna tourist spot ama oinaba sembiu haina so phongdokhi. Nongmai namduna aki akhang pikiba thawong NPU na condemn tawrakli.
Naga Furuk ki miyoy ani Kodom Khulen Village tagi Vi Rangau Blation Apokpa Vaino amasung Liyai Khulen Village tagi Dalau Apokpa Rinibu Masak Khangdaba miyoy Karana October Kuntrama Toige Anganba Eukta Imphal West ki Lamsangi Mafam Amada Nomay Namduna Lut Tongnaba Hotnabaga Loinana Hatkani Haina Aki Akang Pikiba Tawongbu Naga People's Union NPU Imphal na Akanba Mong da condemn Torikli Union Asina Thadorokpa Cherol Amada Hingnabagi Lanfamda Karwar Taujariba Miyoi Ani Asibu Nongmay Namduna Hatkani Tukani Haiba Kihan Kanghanba Haibasi Miyoi Bagi Hak Kongongnabani Fundamental Freedom Amadi Rule of Law gi Mayokta Chathaba Thawongni Asigumba Thawong Asina Community Marakta Fathazanaba Manghanabagi Achowa Maram Ama Ohele Hari Nagasing Matampumada Ingna Chikna Akibe Yaudana Labor Pamba Kanglupni Manipurda Mamang Chahidigi Furup Anigi Marakta Tokliba Irang Asida Ngasi Fawa Nagasing Neutral Oinalakni Tokiba Laibak Tiba Tawdok Aduda Chenariba Singna Kari Maramgi Asigumba Thawong Chathabaki Bano Haiba Mayek Shengna Sengdopiyu Blation Amadi Dalo Anigi Achumba Wayal Fanghanaba Nagasing Matampumada Lebli Hari Paugi Marak Thatna Loyalam E-PAO Tabiriba Kudimakna channel Asibu Nuksibiduna like Amadi subscribe Tawbiduna subscriber Masing Hengat Hanbada Adom Sumating Pangbiyu Governor na exhibition Hodokre Manipur North Economic Development Association na Senba Peace Through Culture and Identity come 2 days exhibition and traditional buffet ki thoram ngarang Manipur gi Governor Lakshman Prasad Acharya na Hodokre Senapati District ki AstroTurf Ground da Hodokiba thoram aduda Manipur gi Governor Lakshman Prasad Acharya na hai Manipur asi tongan ba furup kanglup kayana punna khundaminaba lamdam amani Manipur gi culture amadi tradition top topi malemgi mafam amatada leite haukiba puwarina machin manau oibagi mari chat selhanduna Manipur khunaibu manglomda changsili lamdam asida nungshi chanana khundaminariba furup kanglup singi masa masagi oiva tradition culture leizaba asimak chauthuk chaningai ni haiki amaromda Diwali amadi Ningol Chakouba na lakpada Manipuri miyamda yaifa paujel pibaga loinana mahusagi punsida hanjilakpa oirasanu haina paujelakli One country, one election, one religion, one culture, one language ki policy lebak kainabani haina santana phongdokre Ngarang Communist Party of India Martris ki Taret Suba Pachoi Local Conference Comrade Taure Manihar Saikom Jugol Anina Presidium Member Sing Oiduna Changangai Uchekonda Pangthokre Conference asigi saruk ama oina apunba Communist Party gi Manipuri gi Secretary Oirambadagi CPI Martris Semlak laba matung Inglising amaga chamapan Humdra Nipan Fawa Secretary Oiramba Mayamna Mamo Tombi Haina Nushina Kaunakiba Lang Mabam Ibo Tombi gi Chamaga Mari Suba Mapok Kumyon Palansu CPIM Pachoi Local Committee gi Cherol Amana Hari Conference asigi hodok warol piraduna CPIM Manipur gi State Secretary Khetri Mayum Santana haikibada BJP na luchingba NDA gi lengak asina lebak asida one country one election one religion one culture one language ki maikeda atamnana changsilakliba asi Jawaharlal Nehru gi Unity in Diversity adugi mayoktani lebak asibu machoi tahanaba khongthang amani makhoi gi miyam gi mayokta lebak policy asi thingba tangai fade loinana Manipurda local body election sing matam chana pangthoktuna democratic institutions sing hingar hanaba kanna taksin si haina su phongdokhi Kumbi asegi kharif lawroki ahanba cropping tawduna chathok marang kaina puthokpa ngamba lawmida lupa lising yangkai pirigani haina Prem Chandrana phongdokre Thabakan na suba kumbi asigi thawai yawba lawmi singda kharif lawroki chathok hena marang kaina puthokpa ngamba lawmida first prize oina lupa lising yangkai cash award piragani haina kumbi kendragi MLA Sanasam Prem Chandrana lauthokre AC asigi wangu tera khong maya lekai dalaiba Apokpa Sanglenda BJP Kumbi Mandal na sinduna tongan ba political party de yauramba adubu MLA Prem Chandrana AC asida paikhatliba chawkhat thorangi thabak sing yauna miyamna mimana draba
tola tarabasing mayum makai sabak ngamjadrabasing mayum sabiduna manaba thak amada pukhatnaba hotnariba thabaksingda apenba pokpadagi BJP da nongna yawrakhrabrasing taramna opagi thoramda phongdokhibani thoram aduda MLA na phongdokhibada ekhoi thabak kana su nomdona hotnaba lepkumsi jinjakta mipal tangdaba lamdam ama oinaba chahi chupa ahangba labuk pumba lepal laitana pothok marang kaina puthok minasi aduga thawai yawba amadi thamoi shengba lawmi singna pothok marang kaina puthoknaba hotnabada achangba mathok taba potlam sing amata watana mateng pangani haiki MLA na makha takhibada haukiba chahida kharif loroki ahanba cropping gi angan fau thakiba kumbi kendra gi manungda leriba pothok hena puthokiba lawmida piramba manasing ahanbada lupa lising kun oirambadu lawmi singbu hena pukning thogatuna lupa lising yangkhaida hengalagani haina so phongdokhi International Film Festival da saruk yarunaba miyoi mari khankhre tha asigi kundagi kunifan phawba gawada pangthokadaba yangkhai manga suba International Film Festival of India IFFE the saruk yarunaba miyoi mari Manipur State Film Development Society MSFDS na khangai festival asida saruk yagadaba changadaba senfam punamak MSFDS na puthokadoriba khangatlaba miyoising adudi Santiras film technician Thasirai Showcasing film actor and music director Dr. A. Biswajit Sharma journalist amasung Azit Yumnam filmmaker Haribasing Asini Miyoi Mari Asina Festival Asida Saruk Yarunabagidama MSFDS na lupa lakh amaga lising tara puthokani Bangladesh amadi Hozaidagi lakpa Maitei Sing taramna okhrei Lainingthau Sanamahi Temple Board na sinduna numit 15 chupna pangthokadaba Writers the Passage of Sanamahi Jamgi Thoramda saruk yanaba Bangladesh amadi Hozaidagi lakiba Maitei Singbu taramna opagi thoram ama Lainingthau Sanamahi sanglenda pangthokre thoram asida LSB gi BP Vidyabati Senjam Member Secretary Maisnam Sivdata Luwang amadi LSTB gi Senior Member Kaisam Ibomcha su saruk yakhi Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom su mateng pangbiyu Aroibada maruoiba pau amuka hanna pizari Sakhangdaba singna faduna pukhibi Manipurdagi Nupi Macha ama Mumbaidagi Kankhre Kakwadagi Sangita Misigi matangda mapamgi miyoisingna phongdoliba wafam adu yumpham yaudabani haina JAC na phongdorakli Kamjong District Chadong da Chingmi Tami Puna Ningol Chakouba gi thoram pangthokre matang asida ayuki pau pibal loijare Loyalam E-PAO tabiriba khudimakpu amuka hanna khurumjari